Welcome back to our channel. Happy New Year everyone. Mayam ngasi se khoi New Year gi happy nungthen nungdar more ba ko je pung manga mok tare ado happy ra khoi je koi thoga anya gi su kitang shopping tawrake aduga ai ni satui je handak na mo ai na saluba Millennium Mall do Phoenix ki adu dane ado anya gi su shopping tawru doini khoi su leibi aba yar ma de su dum le ke dum yam de su charke adu di myam amuk salurasi Mayam ako si Yore, do mo Christmas decoration am nan toram. Zra Christmas tree je. Yam phazai mapanda views yam phazai. Anyanam ge yaad rasha. Dasangura se. Phazai. La. Ay asidagi video namu ge daw bane. Phazai. Todo si yung may sinja phazadra. Christmas at Millennium. Mi photo nam le. Ya phazadra. Christmas no min tane khoi la haudre water so ga tai jo ai gi horen kai no ga di copyright ka di charu ko da nung dang na me phas da man why you are the dom da na mau se akwai ni se ga dum dam Còn thôi đâu nhặt siêu cả. Được được. Khơi anh nhá, sâu làng bố hậu đấy. Couple là bố photo cả năm kia. Rồi nằm mà nung sang nghe mà bàn đặt photo năm ninh bên em mà yaad reh ngali ngai si na hor di phaza daw ne ba mi manga ni smai mya ma to moi ge si myam yan ba sin ma phazai ni manung jang yang ting ai da ngang yaw ya wow phazai ni to Doon naman ako sa phazani kari karai da sachige baby ki kids ki section am deyenge am te yong coffee late. Mayam, anh em thấy chưa? Si ayong ay din ngai ba oras mai chat sada. Hi, hello. Hello everyone. Happy New Year. Tay chưa? Em ngai ma oras at se. Tu thấy cô kỳ chưa này? Học sinh là bật bật câu mà hành nhỉ? Lão thân đi bạn nữa đã mình nhà ngang ở phao bin hay là gì wow rất thật em nhau ai đi qua dress cái lấy được bao nhiêu hay đi trial đâu có đâu anh ấy nhau cái chỉ mua cái việc khá đồ cái smell rồi bên này mà bán cái lâu kia thì vậy à rồi nữa ai gì mà thay em thay ai gina no sa tawrage ngasi di man dangi tawrage ba mayam siam phazai ko si sa ya makha se photo nam phazan hem ta sala namuge do don't make noise phazai mayam photo nam nari Manipuri supagi moments to
ꯂꯩꯁꯥꯕꯤꯔꯣꯁꯤꯕ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯍꯦꯛꯇ ꯅꯝꯇ ꯍꯦꯛꯇ ꯍꯥꯏꯀꯣꯁꯦ ꯃꯌꯥꯝ ꯂꯥꯎꯕ ꯌꯥꯝ ꯍꯩꯔꯦ Video kan namin hari tadi am ta utke ulo sini khoi ngang do upload Lord ke istikai ni. Istikai yang phang mon jadi utke Ya. Matin gak yang hay kan ꯌꯦꯡꯁꯤꯔꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯏꯁꯨ ꯑꯩ ꯁꯨꯝꯕꯗꯤ ꯄꯥꯝꯗꯦ ꯀꯩꯅꯣ ꯏꯌꯥꯎ ꯌꯥꯎꯗꯦ ꯈꯟꯐꯝ ꯏꯌꯥꯎ ꯌꯥꯎꯗꯦ ꯍꯩꯃꯥ ꯑꯉꯥꯡꯒꯤ ꯏꯟꯅꯕꯁꯤꯗ ꯁꯤꯅꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯑꯣꯏꯅ ꯂꯣꯏ ꯏꯜꯂꯦ ꯐꯖꯔꯦꯍꯦ ꯐꯖꯔꯦ ꯂꯦꯍꯦꯡꯒꯥ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯦ ꯁꯣꯝꯗꯁꯨ ꯁꯤ ꯂꯦꯍꯦꯡꯒꯥꯁꯤꯗꯤ ꯐꯖꯩꯌꯦ ꯐꯖꯅ ꯇꯥꯡꯉꯝꯗꯧ ꯃꯥꯜꯂꯦ Sila, sini yang dia pasal. House of Patauti. Hazara mau udah. House of Patauti. Kariba, mayang ke sih kuya sih. Aisyah leheng tu leheng. Masuk semua set harga lah. Leheng tu leheng sih. Lai dia. Mobile tu. Kai karom lagi. Mah, sini kai bamam lagi. Se, sida Trends and Max lagi. Si kara affordable way sida ina yang murah ke. Singgi ni, atau jam tang ha. Pamu drop, pehat tangan bagus ah. No. Kids wear lagi. Karom side no. Trends Junior sila. Trends Juniors. Sidi mai le और के कोई कहनो से ईमान मानम जल कोई खांगी दा. दा बेबी की सेक्शन में आम ले रे. Baby girl की section. Boys की section. Hazay. Angang to boy. Hazay. Yamna. Ma, yam thagi nusi be yam yawine. Dada to. Somna na boys ki. Mama will not go to boys section. Ma'am, sisi yam phazai ne. Sisi yam phazai. Mina lak ke tau ai la hau de. Phazai. Man de dum yai. Sisi yai da ying ase. Kai no gi paisa payment to mi. Yam de koi ju kyu da left re. Ane ba ni mo. Angang kai jo. Anop lai bi oi. Nangi kai lei ko ka. Nang so anop lai bi ra. Nangi friend naman mai so anop lai yon. Do. Janta biga sari ba video da de. Mapa changre. Khoi so muk changa ge max ne sida na mo. Max ta mo. Ani agi kidanga yong ge. Angang ge se ekta thi phang de ba. Khu chau do. Ai hana oversize sam ta le la roi. Ai yam chau khat. Asai da phaza ba yawe da nangi.
ꯌꯥꯎꯗ꯭ꯔꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯂꯩꯕ ꯌꯥꯅꯤꯌꯦ ꯐꯖꯩꯌꯦ 30% off ꯀꯌꯥꯝ ꯂꯩ 30% off ꯂꯩꯁꯦ 11199 ꯂꯩꯅꯤ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯆꯥꯇ꯭ꯔꯨꯛ ꯑꯩꯗꯤ ꯑꯃꯨꯕꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯏ ꯑꯃꯨꯕ ꯄꯨꯔꯥ ꯗꯥꯔꯛ ꯕ꯭ꯂꯦꯛꯀ ꯑꯣꯏꯗꯦꯕ ꯋꯥꯎꯊꯕꯤ ꯃꯥꯜꯂꯦꯕ ꯃꯆꯨ ꯁꯤꯊꯔꯛꯄꯤꯗꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤꯗꯤꯗ ꯁꯤꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯂꯩꯁꯦ ꯃꯆꯨꯁꯤꯗꯤ ꯅꯪ ꯄꯥꯝꯃꯣꯏ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯤ ꯐꯨꯔꯤꯠꯁꯦ ꯃꯣꯟ ꯑꯗꯨ ꯁꯤꯗꯤ ꯑꯗꯨꯗꯣ ꯐꯖꯩꯌꯦ ꯑꯩꯗꯤ ꯁꯦ 이마이 자민게네 마만 투표세. ꯀꯌꯥꯅꯣ 대신 정말. 1,500 이마 이야 ꯌꯥꯝ ꯍꯣꯡꯉꯝꯗꯕ ꯃꯥꯜꯂꯦ ꯑꯝꯇꯪꯒ ꯃꯌꯥꯝ ꯃꯦꯛꯁꯇꯒꯤꯅ ꯁꯤꯒꯤ ꯀꯩꯁꯦ ꯁꯦꯂꯦꯛ ꯇꯧꯔꯦ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯐꯖꯕ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯃꯣꯏ ꯆꯍꯤꯒ ꯆꯥꯟꯅꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯤꯌꯥꯝꯁꯦ ꯀ꯭ꯌꯨ ꯃꯌꯥꯝꯁꯦ ꯃꯄꯥꯏꯒꯤ ꯃꯥꯏ ꯉꯁꯥꯏ ꯂꯩꯔꯛꯄ ꯃꯥꯏ ꯐꯤꯔꯣꯟꯅꯦ ꯀꯩꯅꯣ ꯇꯨ ꯚꯤꯗꯤꯑꯣꯅꯦ ꯅꯝꯃꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯂꯦꯝꯃꯨ ꯀꯥꯏꯖꯗ꯭ꯔꯥ ꯅꯨꯡꯉꯥꯏꯗꯀꯣ ꯃꯄꯥꯏꯒꯤ ꯃꯁꯥꯒꯤ ꯐꯤꯅꯤꯅ ꯃꯁꯥ ꯄꯥꯏꯖꯒꯤ ꯀꯥꯏꯅ ꯉꯁꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯃꯣꯏꯁꯦ ꯁ꯭ꯇꯥꯐ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯀꯩꯅꯣꯒꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯁꯨꯇꯤ ꯂꯧꯅꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯏꯃꯥꯏꯕꯤꯕ ꯐꯤꯔꯣꯟꯒꯁꯦ ꯄꯨꯔꯥ ꯕꯖꯥꯔꯗ ꯄꯨꯔꯥ ꯍꯩꯗꯣꯛꯑ ꯌꯣꯟꯕꯩ ꯁ꯭ꯇꯥꯏꯜꯅꯦ ꯇꯧꯔꯤ ꯃꯌꯥꯝ ꯁꯛꯇ ꯇꯧꯔꯤꯌꯣ ꯁ꯭ꯇꯥꯐ ꯌꯥꯝ ꯋꯥꯠꯂꯦ ꯀꯣ ꯃꯤ ꯂꯣꯏ ꯁꯨꯇꯤ ꯂꯧꯈ꯭ꯔꯦ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯀꯩꯅꯥꯁꯨ ꯂꯝꯍꯦꯟꯕ ꯅꯝꯕꯔ 1 ꯑꯣꯜꯂꯦ ꯃꯄꯥꯅ ꯕꯤꯜ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯅꯪ ꯄꯥꯝꯕꯁꯦ ꯄꯥꯝꯃꯗꯤ ꯈꯜꯂꯣ ꯁꯥꯟꯅꯁꯨ ꯁꯥꯟꯅꯔꯣꯏꯗꯕꯗ ꯅꯪꯗꯤ ꯉꯥꯎꯁꯤꯟꯅꯕꯤꯅꯤꯅꯀꯣ ꯑꯝꯇ ꯁꯥꯟꯅꯗꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯧꯇꯥꯒꯨꯝꯕ ꯇꯦꯡꯀꯣꯠꯀꯨꯝꯕ ꯄ꯭ꯂꯦꯠꯀꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯅ ꯄꯥꯏꯒꯦ ꯍꯥꯏ ꯁꯥꯟꯅꯄꯣꯠ ꯂꯩꯔꯁꯨ ꯀꯥꯟꯅꯗꯦꯕ ꯍꯥꯏꯗꯤ ꯂꯪ ꯁꯥꯟꯅꯅꯕꯅꯦ ꯄꯥꯄꯥꯅ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝ ꯇꯧꯅꯦ ꯉꯪꯉꯤꯗꯣ ꯏꯀꯥꯏꯖꯩꯌꯦ ꯂꯩꯁꯥꯕꯤ ꯉꯪꯉꯤ ꯏꯀꯥꯏꯖꯩ ꯃꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯏꯆꯥꯁꯤꯕ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣ ꯈꯨꯒ ꯇꯧꯕꯅꯤꯀꯣ ꯅꯌꯥꯁꯦ ꯐ꯭ꯂꯣꯛꯁꯀ ꯇꯧꯕꯅꯤ ꯍꯥꯏꯌꯣ ꯌꯥꯝ ꯐꯥꯎꯕꯅꯤꯀꯣ ꯂꯝ ꯍꯦꯟꯕꯗ ꯂꯣꯏꯔꯕꯅꯤ ꯀꯣ ꯚꯤꯗꯤꯑꯣꯗꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯤꯈꯩꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯕꯩ ꯉꯥꯏ ꯑꯝꯇ ꯎꯍꯟꯒꯦ ꯇꯧꯕꯅꯦꯕ ꯁꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤꯁꯦ ꯑꯗꯨꯝ ꯂꯩꯁꯜꯂꯦ ꯈꯔ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯦꯕ ꯍꯣꯏ ꯃꯃꯥ ꯅꯝꯒꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2025ꯁꯦ 5ꯁꯦ ꯑꯉꯥꯡꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯟ ꯌꯥꯗ꯭ꯔꯦ ꯂꯩ ꯃꯤ ꯆꯤꯟꯃꯟꯈ꯭ꯔꯦ ꯁꯤꯗꯅ ꯐꯨꯗ ꯀꯣꯔꯠ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯀꯩꯅꯣꯝ ꯆꯥꯊꯣꯛꯈ꯭ꯔꯒꯦ ꯗꯤꯅꯔ ꯑꯣꯏꯅ ꯐꯖ꯭ꯔꯥ ꯑꯗꯣ ꯁ꯭ꯅꯨꯀꯔꯒ ꯁꯥꯟꯅꯕꯝ ꯂꯩꯔꯦ ꯏꯃꯥ ꯒꯦꯝ ꯁꯥꯟꯅꯕꯝ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏ ꯆꯥꯊꯔꯨꯔꯒꯦ ꯑꯅꯤꯌꯥꯗꯤ ꯁꯪꯒꯣꯝ ꯑꯣꯏꯅ ꯄꯤꯊꯛꯑꯒꯦ
ꯁꯤ ꯅꯝ ꯆꯠꯈ꯭ꯔꯤꯉꯩ ꯃꯥꯗꯤ ꯐꯝ ꯂꯩꯍꯧꯔꯤꯅꯦ ꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯒꯦꯅ ꯅꯝꯃꯛꯏꯅꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯗꯦꯀꯣꯔꯦꯁꯟꯒꯤꯗꯣ ꯅꯩꯔꯦ ꯐꯖꯕ ꯁꯤꯁꯨ ꯐꯖꯩ ꯗꯦꯀꯣꯔꯦꯁꯟꯗꯤ ꯂꯩꯈ꯭ꯔꯦꯍꯦ ꯑꯗꯨꯝ ꯐꯖꯩ ꯌꯥꯝ ꯀꯦ ꯐꯂꯣꯔꯥ ꯌꯥꯝ ꯆꯥꯊꯔꯦ ꯃꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯗꯣꯗꯣꯁꯅ ꯗꯣꯗꯣ ꯅꯪ ꯀꯩ ꯆꯥꯒꯦꯕ ꯀꯥꯏ ꯁꯣꯝꯗꯅ ꯊꯛꯐꯝꯅꯦ ꯊꯛꯄꯤ ꯆꯥꯕꯤ ꯇꯧꯐꯝ What is cooking wakat? Waker, wakat. I can't tell them what you pronounce. Mama, video nang New Year ki miyam je on sabam thakpam se. Akoi phambam phang dre ba laite ba. Yam je mi je. Lep laite, lep panai de. Yam se. Yam se. Song ki sini je posam tai som. Koi na KFC le re. Do ki na sangom samda le re. ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦꯕꯀꯣ ꯊꯦꯡꯉꯦ ꯑꯗꯣ ꯃꯤꯗꯤ ꯑꯗꯨꯝ ꯆꯤꯜꯂꯦꯕꯀꯣ ꯅ꯭ꯌꯨ ꯏꯌꯔ ꯅꯨꯃꯤꯠꯀꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯔꯛꯄꯗꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯅꯤꯌꯥꯁꯦ ꯀꯩꯅꯣ ꯍꯧꯒꯠꯂꯗꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨꯁꯨ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯐꯖꯩ ꯑꯗꯨ ꯐꯖꯗ꯭ꯔꯥ ꯑꯃꯨꯛ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯂꯦ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨ ꯑꯣꯏꯗꯣꯏꯅꯦ ꯉꯁꯥꯏ ꯆꯪꯉꯛꯄꯗꯣ ꯃꯩ ꯊꯥꯜꯍꯧꯗꯕꯅꯦ ꯉꯁꯥꯏꯗꯤ ꯍꯧꯖꯤꯛ ꯊꯥꯜꯂ ꯐꯖꯔꯦ ꯋꯥ ꯃꯤ ꯈꯨꯌꯥꯝꯗꯣ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕ ꯁꯣꯔꯒ ꯐꯨꯟꯁꯤꯒꯦꯗꯣ ꯑꯣꯚꯔꯗ ꯃꯤꯁꯦꯀꯣ ꯎꯔꯥꯁꯨ ꯎꯗꯪ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯋꯦꯗ ꯅ꯭ꯌꯨ ꯏꯌꯔ ꯑꯣꯏꯕꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯕꯗꯣ ꯑꯗꯨꯅꯦ ꯁꯤꯁꯤꯅꯅꯦ ꯈꯣꯡꯅ ꯆꯠꯄ ꯌꯥꯗꯦꯕ ꯁꯤ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯈꯇꯪ ꯆꯪꯕꯒꯤꯅꯦꯕ ꯌꯦꯡꯉꯣ ꯈꯣꯡ ꯂꯝꯕꯤ ꯆꯪꯐꯝꯗ ꯅꯥꯟ ꯁꯦꯝꯕꯤꯔꯗꯤ ꯐꯗꯧꯗꯣ ꯀꯥꯔ ꯆꯪꯐꯝꯒꯤꯗꯃꯛꯇ ꯀꯌꯥ ꯅꯥꯟ ꯁꯦꯝꯃꯤꯕ ꯂꯥ ꯗꯁ ꯂꯥ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯀꯠꯅꯥꯎ ꯃꯌꯥꯝꯁꯨ ꯅ꯭ꯌꯨ ꯏꯌꯔꯗ ꯂꯥꯛꯏ ꯄꯣꯠꯅꯤ ꯌꯥꯏꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯅꯤꯌꯥꯗ ꯑꯁ ꯐꯨꯔꯤꯠꯁꯦ ꯆꯤꯡꯊꯠꯇꯅ ꯂꯣꯏꯈ꯭ꯔꯦ ꯏꯃꯥ ꯐꯖꯩ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯔ ꯇꯧꯏꯁꯦ ꯌꯦꯡꯉꯨꯀꯣ ꯃꯥ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯂꯣꯏ ꯆꯤꯡꯊꯈ꯭ꯔꯦ ꯉꯥꯎꯁꯟꯅ ꯌꯦꯡꯉꯣ ꯃꯥ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯆꯜ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯁꯦ ꯑꯝꯇ ꯁꯦ ꯌꯥꯝ ꯐꯖꯩ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯅꯨꯄꯥ ꯃꯆꯥꯕꯨ ꯃꯥꯟꯊꯣꯔꯛꯑꯦ ꯇꯧꯏꯁꯦ ꯃꯣꯏꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯅꯨꯄꯤ ꯆꯥꯗꯕꯩꯅꯦꯕ ꯐꯖꯅ ꯆꯥꯔꯕꯨꯗꯤ ꯌꯥꯝ ꯐꯖꯅꯤꯕ ꯐꯨꯔꯤꯠꯀꯁꯦ ꯌꯦꯞꯁꯜꯂ ꯑꯝꯇ ꯉꯥꯏꯈꯣ ꯍꯧꯒꯠꯂꯣ ꯐꯖꯩꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯁ ꯏꯀꯥꯏꯈ꯭ꯔꯦ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦꯕ ꯕꯣꯇꯜꯒꯨꯝꯕ ꯇꯦꯡꯀꯣꯠꯀꯨꯝꯕ ꯄ꯭ꯂꯦꯠꯀꯨꯝꯕ ꯈꯥꯕꯩꯒꯨꯝꯕꯅꯦ ꯃꯥꯅ ꯑꯣꯠꯂ ꯁꯥꯟꯅꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯊꯣꯔꯛꯎꯁꯦ ꯁꯦ ꯐꯖꯩꯇꯣ ꯃꯃꯤꯅ ꯈꯟꯕ ꯐꯨꯔꯤꯠꯁꯦ ꯐꯖꯩꯅꯦ ꯐꯖꯩ ꯑꯝꯇ ꯂꯦꯞꯍꯜꯂꯣ ꯂꯦꯞꯄ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯗꯣꯗꯣ ꯑꯁ ꯇꯧꯏꯁꯦ ꯌꯦꯡꯉꯨꯀꯣ ꯑꯝꯇ ꯂꯦꯞꯍꯜꯂꯨꯕ ꯑꯝꯇ ꯂꯦꯞꯍꯜꯂꯣ ꯑꯣ ꯐꯖꯩ ꯈꯨꯐꯗꯤ ꯐꯖꯩꯀꯣ ꯑꯁ ꯗꯥꯏꯄꯔꯁꯤꯒ ꯇꯧꯏꯁꯦ ꯉꯥꯏꯌꯨꯀꯣ ꯑꯝꯇ ꯂꯦꯞꯄꯦ ꯐꯖꯩꯌꯦ ꯇꯨ ꯃꯃꯤꯅ ꯈꯟꯕ ꯐꯨꯔꯤꯠꯁꯦ ꯐꯖꯩꯅꯦ ꯗꯣꯗꯣꯗ ꯏꯃꯥ ꯏꯀꯥꯏꯕꯤ ꯇꯧꯋꯦ ꯏꯀꯥꯏꯈ꯭ꯔꯦ ꯑꯝꯇ ꯐꯖꯅ ꯂꯦꯞꯍꯜꯂꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯁꯤ ꯐꯨꯔꯤꯠꯁꯤꯒ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯂꯦꯞꯄꯣ ꯏꯃꯩ ꯐꯖꯩ ꯃꯌꯥꯝ ꯁꯤꯁꯨ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯌꯥꯗ ꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯦ
ꯉꯥꯡꯅ ꯁꯥꯟꯅ ꯌꯥꯗꯕ ꯑꯉꯥꯡꯅꯦꯕ ꯗ ꯅꯪ ꯃꯥ ꯂꯦꯞꯍꯜꯂꯣ ꯌꯦꯡꯒꯦ ꯃꯥ ꯐꯖꯩꯌꯦ ꯐꯨꯔꯤꯠꯁꯦ ꯐꯖꯩꯌꯦ ꯐꯨꯔꯤꯠꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯅꯤꯌꯥꯒꯤꯁꯤ ꯀꯣ ꯑꯇꯩ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯔꯣꯏ ꯁꯣꯅꯣ ꯆꯨꯔꯝꯅꯤꯅ ꯃꯥ ꯉꯥꯡꯅ ꯁꯥꯟꯅ ꯌꯥꯗꯦ ꯁꯤꯁꯤꯃꯁꯨ ꯂꯩꯔꯛꯄꯅꯦꯕ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯩꯅ ꯁꯨꯝ ꯁꯦꯠꯄꯤꯅꯕꯅ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯈꯤꯗꯥꯏꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯖꯥꯗꯨꯅ ꯏꯠꯁ Iyo, massage sa postari. Massage. ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯃꯣꯖꯥꯁꯨ ꯂꯩꯔꯛꯑꯦ ꯁꯤ ꯀꯩꯅꯣꯒꯤ ꯆꯠꯄꯗ ꯃꯣꯏꯒꯤ ꯒ꯭ꯔꯤꯞ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯇꯨꯁꯟꯗꯅꯕꯒꯤ ꯁꯦꯠꯇꯗꯣ Tayo siya, ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯁ ꯋꯥ ay chance sa boxing tinalo so ikaw. ꯂꯦꯞꯄꯨ ꯂꯦꯞꯄꯨ ꯍꯩꯕ꯭ꯔꯦꯡꯒꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯅ꯭ꯌꯥꯟ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯖꯔꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯔꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯁꯤꯁꯨ ꯊꯨꯅ ꯂꯣꯏꯁꯤꯟꯗꯅ ꯑꯐꯕ ꯉꯥꯛꯇ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨꯅ ꯑꯅ꯭ꯌꯥꯟ ꯐꯦꯃꯤꯂꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕ ꯐꯠꯇꯤꯌꯦ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ Happy New Year! Happy New Year to everyone! ꯍꯥꯏꯔꯁꯦ ꯇꯥꯏ ꯇꯥꯏ ꯑꯣ ꯅꯪ ꯈꯔ ꯂꯣꯜꯂꯣ